Indian Army ki campus Manungda Meecham Mangkhibagi say Indian Army ki Mangkhibagi amane Thoudok Asi 57 Mountain Division na Sengdokpham Thoki haina Taragi Cheishu ki Chairman Khaidem Mani na phongdorakli. Hauzik lamdamase thokliba irang asiga mari leina ngasi khurai ahonggeida leiba Taragi Cheishu ki office ta pangthokiba paugi mifam amada senior advocate Khaidem Mani na wafum masik phongdokladuna hai constitution ki taret suba schedule da yauriba list ahum masigi manungda ani suba list asidi state kini Supreme Court na phongdokpagi matung ina state ki oina leijariba mapangal asi state adugi jurisdiction manungda masagi sovereign power oina leijai Atopa Singh na ayat papiba yade hairi karigumba matamda article 256 to 57 ge makada union executive na state mating pangbu oina khud thingzinba yabugi provision delay madun natabadadi state ki thabak sing ase state masana tawjagadabane adubu constitution na piriba sing asigi onateina bada ngasidi state asigi chapchaba lenga adu pangthokpagi mahut curfew thamlaga internet thinglaga amadi afaspa thamjilaga lengak chupli paibagi fibam amadi leidi masina mioi amagi right to life amadi right to property ngakpa ngamdabata natana fundamental rights sing adu khongau naba ama oirakle maram aduna miyamgi right matuna curfew thamjinba amadi internet thingjilaga lengakpagi mong ase Hongdoktuna atopa pambai ama thiba change amaromda tha asigi kunmanga da Laisham Kamal Babu kauba mioi ama leimakongda leiba 57 Mountain Division gi campus tagi mangkhiba ase yamna hakchinna lofom thoi Indian Army gi campus manungda Meecham Mangkhibagi ase Indian Army gi Maikhuba amane Thoudok asigi matangda 57 Mountain Division gi makok thongba officer singna Sengdokpham thoi Hauzik lamdam asida thokliba irang asida lengakna mating thokna thabak pangthokpa mathau tai haina mahakna makhataki Hauzik sason che masi sason tawdraba sason tawna tawre aduna masi chief minister honorable chief minister na magi tawpham thokpa mathau law and order se state na ngakadaba adugi punamak ache state government na law and order pugadaba unified command gi oiro law and order gi oiro Manipur gi akhoi gi kaino ngakpa fundamental right ngakpa bo oiro punamak se state government gi oiba state government chi kanana tawgadaba chief minister na le tawgadaba governor gi mingda article 166 ta state ki function punamak executive ki thabak punamak governor ki mingda thoi by a bureaucrat officer and chief secretary dagina under secretary bhawba da leiba asigi da authenticate tawraba kangbu asina in the name of the governor thoga hariba state cabinet ki state na pami ba singado madu tawgadabne aba aduna aikoi sarkar na mating leina thabuk tawba machangi natraga di koi nongma gi fibum sada papot amada oiba yai Army ki side lagi the magi campus manung da mangbani crime scene oirbani magi Army ki 57 deputy headquarters hai the crime scene oirabni na sidai sida police na changra court na tawpa asi free access people three aduga yamna proper investigation ama tawse darkar le haibada maiteina Army da thajadana leiribase amukka hena thaja handabnaba aduga maiteiga Army ga leinariba or Assam Rifle ga leinariba relation se amukka hena distort tawnabagi tawba ni haibasi yamna singnaningai oiba ama oiba masigi sida akoigi in fact akoigi daily gi press statement si thopom thoe akoina tawri si bawba tawre bawda phangdribase aduna tana chup chap ta tumina leiba taragati signaba thajadabagi sangsi yam thini hengalakani aduna tung koina koi lebak sidai sida afaba oiroi haibaduma koi Taragi Cheishu side gi maduma koi phongdok jabani any unnecessary death ne na lawre si gi ba mayam se adurga di maduda inquest over the dead body do inquest to bi hobra to bi hobda bra sinne ba akhoina masidei sida cause of death se khange na hairaga di ngasai gi inquest report ga postmortem report ga ani ji gi teli to ne raga maduda contradiction leina ramaga di akhoina cause of death se akhoina line khangma ngamne adu akhoi miyam na pami mi miyam ha le rearrest of the real case ni adu arga di moi da sibagi dandi piu capital punishment piu hai sarkar na su adu pi ni kana hai
adu pini hairaga investigation ki part loina soire hairaga hayeng sar se thagalak bada lakuna mayam leiraga di madugi reasonable madugi doubt che benefit the accused phangini ba adu accused the benefit phangraga di madudei to the beyond reasonable doubt the prosecution torpa ngamdraga di madudei to the makoi se chibage da di pi be di la de irai lai na thokhi ga ne